ngasi tang kumathoi tha taruk 2024 irai numit asida Wimpo mamang laikai gi market set asida akhoi gi Wimpo GP gi maira pai bising na phamjari ba mifam asigi matangda media gi thongda karigumba kharadang thamjari madudi akhoi gi Wimpo nongsung gi sing mathakta leibiriba marjing patalyal asi lei matam chupagi oina lehan biu lokthok piganu makoi asi leibagi damakta akhoi Wimpo GP amadi gapong kendra gi awang saet amadi lamlai kendra gi praja sing ase kuki singa maitai da landar matamda wakiba awaba kaya do makoi leibadagi kharadang orbusu safari bani aduna makoi bu lokthok pidana bagi damakta government gi maikai da lokthok piganu haiba akan ba wafam thamjari loinana akhoi gi khongban gi sing mathakta leiba sam lai phal asina makhongna hangat handa toina chaliba petrolin chaliba se chalhan biganu chatpiganu amadi sagomangi asam lai phanna numidangda ahing atheng bada gari da hangat handa chaliba se Satpiganu praja singda mipai bapoi awaba kaya phawi aduna makhoi sibuju satpiganu haiba akanba wafam thamjari loinana maikai asida government na akanba force thajan birakanu icha sing asina khoi gidi aduma khungang praja singa hanjarage force amata thajan biraklanu force ki adu thajan lakpa tarbadi akhoi gi maikai asongi maira pai bi singa akanba khongjang ga loinana athing bagi khongjang jangsil lakani haiba se maikai sarkar gi maikai da Thamjari Wimpo nongsung gi sing mathakta leiriba ULA MP gi lanmi sing lathokpa Wimpo nongsung gi sing mathakta leiriba ULA MP gi lanmi sing lathokpa Wimpo nongsung gi sing mathakta leiriba ULA MP gi lanmi sing lathokpa